तौबा लाइब्रेरी अदुदा चंगलक्तुना लाइरिकसिंग थमलिबा रेक अदुगी कॉर्नर थारिबा टेबल चेयर दुगी मनाक्ता चंगलक्तुना चेयर दु चिंगथोक्तुना फम्मी उबलिबा अनोबतु लौथोक्तुना टेबल दुदा थम्मी मसादु पुलप चेयर दुदा ngathaduna ममित तपना उशिंदुना तुमिना लई वखलदना खल्ली अइना चिंगरिबसि चुमगदौरिब्रा थोइबगसु नक्ना लोइनबगी ममी चावना ताई अइना चिंगरिबसि चुमलबदी थोइबगा मागा नक्ना लोइनबदी अइ पामदे थीबा ताई उशिलंबा ममित पांगथोक्तुना ngathaduna लेरंबा मसादु चुमना फमदुना टेबल थमलिबा मागी अनोबदु लौदुना उपसिल्ली अदुगा मागी फोनदुदा कनागुंबा मिसक अमदा कॉल तौख्री थौंगमगा मेरिनागासु कॉलदा वारी सानरी क्वाक नंगसे अइंगोंदा नुंसिनागा कौबसे अमता हितब्रो नुंसिना कौबा थीना कौबा हाइबम लैते अइंगोंदा अइना क्वाक हाइरिसे नंगोंदा नुंसिना कौरिनी सिनाबु याम यूनिक ओइद्रो याम लैदना ददागी थोय नुंसिबी अबेमा बेम नुंसिबा अदुअदा अदुई क्या हिनदेने अदुई सरो थौंगमगी क्वाक सी हाइरिसिनाने येन हेना नुंसिद्रो मगुन अमसु लैत्रो नुंसिरे याम नुंसिरे नुंसिबनाने हु तरेट मुखारे मगुन से याम लैख्रे साउरी मारिने तौरिसि साउद्रदि कैनो साउरकनुको साउनी ओइनबिगा तौरि अस अइने अदुगुंबा हाइबा नुपिगा मालुरबो मानजदे क्वाक नंगी जिनसिदिने मानबगा ngamjapो नते अइ थमगे यारे नंगा खनबा संगदे अइ हाइदुना मेरिनाना साउना कॉलदो कखिरमी थौंगमना आइ पुरत अयाबु नुपिनि मसे वा मा हाइरुबैसु पंगसाउदो साउ कमाइ लुइना दुना मसि नुपिसिबो तथोत मचागी कादा चंगलई कनागी नुपिनो कइनोइमा हौजिक नंगना अयाबु नुपिनि हाइरिदो कैसु नतेदा हाय यारे नफिनरोल अमोट पलाइरदिने पुथोरो नुंगानबदे तुंबबो हौदोकनबो अदै कॉलेजनिना होबे होबे तौगै चटखरनी नफिनरोल सुनिसु खंगदे नंगना तौसाबमा कइनो नुमिदांगसिदा सुदुइरोइमा हयें सुदुइनिने नुमिदांगदा कनाना फि सुनगे पुंगो इसादि थबक सिनबनिनाने नुंदांगसिदा इमाना चंगलैबा हेरा हौजिकान अदुम सुनरबनि नुमिदांग ओइगेरा मोइगेरा इमागी खुनुंग चंगबिदा तौरानु खित तानिंगदे करी थोइना हाइजे साइनु मीना थबक सिनमंदनाने नुमिदांग कोमिंगाइदा सुरिबा अदु फना ओइरसु इमादि पामदे हाइबे वानिने थौंगमसु मफि मरोल खरा लौथोक्तुना ममादा पिरई हो पलेमना हाइबा चुमे नचा केम हाइजदे तथोत्सु फिरोल सिंगदो पाइदुना थोखी मेरिना सोमदे इसौ लांगली करी नुपानो हाइबनिदा माइना पिसिना साउखरी खंगदी खेमो हाइबनिदा केम थौसादबे दुम लै हाइबा मकोकनिना इचाखि चादना मसमदे फुइदतबा अदुगा पेलनी अइ इयाम कायदा फोनगा लोइनने ऑफ थमजिंगे खंगलिबे येंगोंगसी मेरिनाना हाइना फोनदो ऑफ थम्मी फरे नुंगाइरे सिओइदी कानादे तुमथोगबो लैगे मेरिना फैजुक्ता चिंखतुना तुमख्रे किचन दनी लेन रिता अनन मखोय हुम चाक चारी अनन्ना साग तो फजन अमता चाउकैदौगे नंबो फोन कोना मेलुने याद तौरिने पाबुंग हेनमली कोइबुंगो मेता मे चरर सैता ngang noi sidiba ai ngangbom da leiri ngang bata bani ni bungo len tumin phone du nakan da thamkhraga chak chakri anandi chak chabadu o aduna aure ai di oi ipa hogale ko au pabo anan magi nupi da haire mama sakra pamuro yarani makhoi baba phare adu de ai thoe ko anan hek thoki baga rita machanupa da onsili nungbu lari ka paribo nong mata lari pa ba okhije lari to khara pa zo as pa ba ima in khongdi chabom ga khongdi pa bu para thi phaine ngausina no koi bungo na cha su yamna gyan tari sibu kai de ngausina banu hoini ngausina da bado ngausina ra kanu haiba ngausina roi ma len chak tu chaba lore duna haugatuna makhutu besin dam doklaga
ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟ ꯂꯧꯈꯠꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯨꯝꯗ꯭ꯔꯤꯡ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅꯒꯨꯝ ꯃꯈꯣꯏ ꯇꯔꯨꯛꯇꯨ ꯀꯣꯂꯦꯖ ꯂꯥꯛꯏ꯫ ꯀ꯭ꯂꯥꯁꯔꯨꯝꯗꯅꯤ ꯑꯣꯖꯥꯅ ꯇꯥꯛꯂꯤꯕ ꯄꯔꯥ ꯑꯗꯨ ꯇꯥꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯊꯧꯉꯝꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯊꯧꯉꯝꯅ ꯑꯁꯤ ꯃꯦꯔꯤꯅꯥꯁꯦ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯂꯦꯟꯅ ꯀꯩꯃꯣ ꯍꯥꯏꯔꯨꯔꯒꯦ ꯅꯪꯅ? ꯀ꯭ꯋꯥ ꯀꯧꯔꯨꯔꯦ ꯉꯔꯥꯡꯗꯣ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯀꯧꯔꯨꯕ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯊꯧꯉꯝ ꯏꯕꯨꯡꯉꯣ ꯅꯪ ꯁꯤꯗꯤꯕ ꯅꯇꯨꯁꯦ ꯁꯣꯔꯠ ꯇꯦꯝꯄꯔ ꯈꯔ ꯂꯩꯔꯦ ꯈꯪꯉꯗꯤ ꯐꯖꯅ ꯅꯨꯡꯁꯤꯅ ꯀꯧꯕꯤꯌꯨ ꯌꯥꯗ꯭ꯔꯣ? ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯁꯤ ꯀꯧꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ꯫ ꯌꯥꯔꯁꯦ ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯂꯣꯏꯔꯒꯅꯦ ꯐꯖꯅ ꯑꯝꯇ ꯊꯦꯝꯕꯤꯌꯨ꯫ ꯐꯣꯟꯒ ꯑꯣꯞ ꯇꯧꯈ꯭ꯔꯤꯄꯣꯠꯅꯤ ꯉꯔꯥꯡꯗꯩ꯫ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯀ꯭ꯂꯥꯁ ꯂꯣꯏꯔ ꯊꯦꯝꯃꯒꯦ ꯑꯩ꯫ ꯑꯣꯖꯥꯅ ꯇꯥꯏꯁꯦ ꯐꯖꯅ ꯑꯝꯇ ꯇꯥꯎ꯫ ꯊꯧꯉꯝ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯍꯥꯏꯔꯤꯕꯗꯨ ꯆꯪꯗꯦ ꯃꯥ ꯃꯦꯔꯤꯅꯥꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯦꯟꯅ ꯇꯨꯃꯤꯟꯅ ꯀꯔꯤꯅꯣ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯑꯣꯖꯥꯅ ꯎꯕ ꯇꯥꯔꯦ꯫ ꯁꯥꯎꯔꯤꯅꯤꯅ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯔꯤ꯫ ꯂꯦꯟꯅ ꯄꯛꯇ꯭ꯔꯦꯍꯦ ꯑꯋꯣꯏꯕ ꯅꯣꯏ ꯎꯕꯗꯅꯦ ꯇꯜꯂꯦ ꯅꯨꯡꯁꯤꯅꯒꯗꯕꯒ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯂꯣꯏꯗꯨꯅ ꯊꯣꯛꯅꯔꯛꯄ ꯃꯇꯝꯗꯅꯤ ꯂꯩꯌꯣꯜ, ꯏꯁꯤ, ꯃꯦꯔꯤꯅꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯊꯣꯛꯂꯛꯏ꯫ ꯊꯧꯉꯝꯅ ꯃꯅꯤꯡꯗꯒꯤ ꯃꯦꯔꯤꯅꯥꯕꯨ ꯀꯧꯔꯛꯏ꯫ ꯃꯦꯔꯤꯅꯥ ꯇꯥꯕ꯭ꯔꯣ? ꯍꯣ ꯃꯦꯔꯤꯅꯥ! ꯃꯦꯔꯤꯅꯥ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗ ꯍꯥꯏ꯫ ꯑꯣꯟꯊꯣꯛꯅꯨꯀꯣ ꯁꯛꯇ ꯌꯥꯝ ꯅꯨꯡꯁꯤꯗꯦ ꯈꯨꯝꯁꯨ ꯈꯨꯝꯃꯣꯏ ꯑꯩꯅ꯫ ꯏꯁꯤꯅ ꯑꯁ ꯅꯕꯥꯅꯤꯁꯤꯗꯤꯕ ꯍꯨꯏꯒ ꯍꯧꯗꯣꯡꯒꯅꯤ ꯄꯨꯔꯥꯠ ꯑꯅꯤꯁꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯀꯧꯔꯤꯁꯤꯒ ꯇꯥꯗ꯭ꯔꯣꯅ ꯍꯥ? ꯍꯥꯏꯔꯒ ꯊꯧꯉꯝ ꯊꯨꯅ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯒꯤ ꯃꯃꯥꯡꯗ ꯈꯪꯂꯦꯞ ꯍꯦꯛꯂꯦꯞ ꯁꯤꯜꯂꯤ꯫ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯗꯨꯅ? ꯃꯦꯔꯤꯅꯥ ꯊꯧꯉꯝꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯉꯔꯥꯡꯗꯒꯤ ꯊꯧꯉꯝꯗ ꯁꯥꯎꯔꯤꯕꯅꯤ ꯃꯥ꯫ ꯃꯅꯥ ꯌꯥꯝ ꯀꯜꯂꯤꯅꯦ ꯁꯤ ꯃꯤꯁꯤꯗꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯦꯟꯒ ꯃꯤꯁꯨꯝ ꯍꯦꯟꯕꯒꯁꯨ ꯊꯧꯉꯝ ꯍꯣꯏꯅ ꯂꯩꯔꯤꯕꯗꯣꯝꯗ ꯂꯥꯛꯏ꯫ ꯂꯦꯟꯅ ꯊꯦꯝꯅꯔꯝꯃꯤꯔꯣ? ꯃꯥꯅꯦ ꯃꯥꯅꯦ꯫ ꯂꯩꯌꯣꯜꯅ ꯃꯦꯔꯤꯅꯥ ꯈꯨꯝꯕꯤꯔꯣ ꯃꯤ ꯊꯧꯉꯝꯅ ꯀꯧꯖꯩꯁꯦ ꯊꯦꯝꯕ ꯆꯪꯉꯛꯑꯒ ꯃꯤꯅ꯫ ꯃꯤꯁꯨꯝ ꯍꯦꯟꯕ, ꯂꯩꯌꯣꯜ, ꯏꯁꯤ, ꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯦꯔꯤꯅꯥꯒ ꯊꯧꯉꯝꯒ ꯊꯝꯃꯝꯗꯨꯅ ꯆꯠꯈꯠꯄ ꯍꯧꯏ꯫ ꯍꯧꯖꯤꯛ ꯃꯦꯔꯤꯅꯥ ꯑꯃꯗꯤ ꯊꯧꯉꯝ ꯃꯈꯣꯏ ꯑꯅꯤꯇ ꯉꯥꯏꯔꯦ꯫ ꯊꯧꯉꯝꯅ ꯂꯥꯎ ꯒꯦꯠ ꯃꯄꯥꯟꯒꯤ ꯎꯕꯁꯤꯗ ꯐꯝꯃꯨꯁꯤ ꯂꯥꯎ꯫ ꯑꯩꯗꯤ ꯀꯩꯗꯧ ꯐꯝꯗꯣꯏꯕ? ꯑꯁ ꯃꯦꯔꯤꯅꯥ ꯀꯧꯔꯛꯀꯅꯨ ꯇꯥꯅꯤꯡꯗꯦ꯫ ꯑꯣ꯫ ꯊꯧꯉꯝ ꯃꯦꯔꯤꯅꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯒꯦꯠꯀꯤ ꯃꯄꯥꯟꯗ ꯍꯧꯕ ꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯤꯡꯊꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯀꯩꯅꯣ ꯑꯩ ꯈꯨꯗꯥꯡꯀꯥꯁꯦ ꯅꯪꯅ ꯇꯞ ꯄꯥꯏ ꯌꯥꯕ꯭ꯔꯣ? ꯌꯥꯗꯅꯅꯦ ꯄꯥꯏꯔꯤꯁꯦ꯫ ꯅꯪꯅ ꯌꯥꯔꯁꯨ ꯑꯩꯅ ꯌꯥꯗꯦ ꯈꯪꯕ꯭ꯔꯥ? ꯀꯣꯛꯆꯥꯛ ꯑꯉꯥꯎꯕꯧ ꯁꯣꯟꯅ ꯊꯨꯡꯕꯧ꯫ ꯐꯣꯟ ꯑꯣꯐ ꯍꯥꯡꯉꯣ꯫ ꯍꯥꯡꯉꯣꯏ꯫ ꯍꯥꯡꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯡꯗ꯭ꯔꯗꯤ ꯀꯩꯗꯧꯒꯦꯕ? ꯐꯥꯒꯤ ꯅꯠꯇꯦ ꯃꯦꯔꯤꯅꯥ ꯐꯣꯟ ꯑꯣꯐ ꯍꯥꯡꯉꯣ ꯑꯩ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯇꯨꯝꯕ ꯌꯥꯗꯦ꯫ ꯃꯦꯔꯤꯅꯥ ꯊꯧꯉꯝꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ꯫ ꯃꯦꯔꯤꯅꯥ ꯈꯤꯇꯪ ꯁꯥꯎꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯑꯣꯐꯄꯨꯗꯤ ꯍꯥꯡꯉꯅꯤ ꯀꯣꯜꯗꯤ ꯇꯧꯔꯛꯀꯅꯨ꯫ ꯇꯧꯔꯛꯀꯅꯤ ꯑꯣꯐꯇꯣ ꯑꯩ ꯃꯥꯡꯗ ꯍꯥꯡꯉꯨ ꯁꯠ ꯂꯥꯎꯅ꯫ ꯃꯦꯔꯤꯅꯥ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯐꯣꯟꯗꯨ ꯂꯧꯗꯨꯅ ꯑꯣꯐ ꯍꯥꯡꯉꯤ꯫ ꯎꯔꯦ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯍꯦꯛ ꯍꯥꯡꯈꯤꯕꯒ ꯊꯧꯉꯝꯒꯤ ꯃꯤꯁꯀꯣꯜꯁꯤꯡ ꯑꯗꯨ ꯃꯦꯔꯤꯅꯥꯅ ꯆꯪꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯍꯤꯡꯗꯒ ꯇꯧꯔꯛꯏꯅ? ꯇꯧꯔꯤꯅꯤ꯫ ꯋꯥꯆꯞꯇ ꯑꯃꯨꯛ ꯆꯪꯗꯨꯅ ꯊꯧꯉꯝꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯎꯔꯦ ꯄꯤꯟꯆꯥ ꯊꯝꯕꯅ ꯏꯉꯥꯟ ꯉꯥꯟꯅ꯫ ꯃꯦꯔꯤꯅꯥꯅ ꯇꯨꯝꯒꯦꯗꯤ ꯂꯩꯇꯦ ꯊꯧꯗꯤ ꯐꯖꯅ ꯂꯩꯇꯦꯅꯦ꯫ ꯍꯣꯏ ꯑꯗꯣ ꯁꯥꯎꯔꯅꯨꯕ꯫ ꯁꯥꯎꯈꯤꯁꯤꯔ ꯈꯪꯗꯦ꯫ ꯁꯥꯎꯔꯅꯨ꯫ ꯍꯣꯏꯍꯦ ꯁꯥꯎꯗ꯭ꯔꯦ ꯉꯁꯥꯏꯅ ꯐꯔꯦ꯫ ꯑꯗꯨꯅꯦꯕ꯫ ꯇꯟꯖꯥꯗꯨꯗ ꯊꯧꯉꯝꯒꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯏ ꯂꯦꯟ ꯑꯣꯏꯔꯝꯕꯗꯨꯗ꯫ ꯀꯩꯗꯧꯔꯦ ꯂꯦꯟ? ꯍꯣꯏ ꯂꯥꯛꯀꯦ ꯂꯩꯔꯝꯃꯣ꯫ ꯍꯥꯏꯗꯨꯅ ꯀꯣꯜꯗꯨ ꯀꯛꯈ꯭ꯔꯦ꯫ ꯊꯧꯉꯝ ꯃꯦꯔꯤꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯥꯟꯇꯤꯟꯗ ꯂꯥꯛꯑꯣꯏ ꯍꯧꯒꯠꯂ ꯆꯠꯂꯁꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯀꯩ ꯆꯥꯁꯤꯒꯦ? ꯂꯩꯌꯣꯜꯅ ꯑꯃ ꯍꯦꯛꯇ ꯌꯥꯏꯗ꯫ ꯏꯌꯥꯗ ꯌꯥꯏꯗ꯫ ꯁꯤꯡꯖꯨ ꯑꯣꯏꯅ ꯆꯥꯔꯁꯤꯔꯥ ꯕꯣꯔꯥꯒ? ꯕꯦꯁ ꯇꯥꯔꯦ꯫ ꯂꯦꯟ ꯊꯧꯉꯝ ꯀꯩ ꯍꯥꯏꯔꯛꯏꯅꯣ? ꯂꯥꯛꯑꯒꯦꯌꯦ
ꯇꯨꯇꯨ ꯍꯥꯏꯅꯔꯤꯉꯥꯏ ꯂꯥꯛꯄ ꯂꯥꯛꯑꯦ ꯂꯩꯌꯣꯜꯅ ꯅꯣꯡꯃꯤꯟꯅꯔꯒ ꯂꯥꯛꯏꯁꯤꯗꯤ ꯌꯥꯝ ꯐꯨꯅꯤꯡꯗ꯭ꯔ ꯁꯤ ꯅꯨꯄꯤꯁꯦ ꯊꯧꯉꯝꯒ ꯃꯦꯔꯤꯅꯥꯒꯗꯨ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯆꯤꯌꯔꯗꯨ ꯂꯧꯗꯨꯅ ꯐꯝꯃꯛꯏ ꯊꯧꯉꯝꯅ ꯀꯩ ꯆꯥꯗꯣꯏꯅꯣ ꯏꯁꯤꯅ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯑꯩ ꯍꯥꯏꯔꯨꯔꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯊꯧꯉꯝ ꯍꯧꯒꯠꯇꯨꯅ ꯍꯥꯏꯕ ꯆꯪꯈ꯭ꯔꯦ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯌꯣꯌꯦ ꯃꯦꯔꯤꯅꯥꯅ ꯑꯔꯥꯡꯐꯝ ꯌꯥ ꯃꯥꯜꯂꯤ ꯅꯪ ꯆꯤꯌꯔꯁꯤꯗ ꯑꯝꯇ ꯐꯝꯃꯨ ꯂꯥꯎ ꯃꯥꯟꯕ ꯅꯠꯇꯦ ꯃꯥꯅꯤ ꯀꯩꯅꯣ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯂꯩꯌꯣꯜ ꯀꯩ ꯍꯥꯏꯒꯦ ꯑꯇꯣꯞꯄ ꯀꯩ ꯆꯥꯅꯤꯡꯒꯦ ꯌꯥꯔꯅꯤꯗ ꯁꯤꯅ ꯃꯈꯣꯏ ꯇꯔꯨꯛꯁꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯆꯥꯅꯕꯗꯨꯁꯨ ꯄꯨꯊꯣꯔꯛꯇꯨꯅ ꯆꯥꯈ꯭ꯔꯦ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯗ꯭ꯔꯦꯁꯀ ꯍꯣꯡꯗꯕꯤ ꯑꯗꯨꯝ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯗꯨꯅ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯉꯤ ꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯕꯗꯨ ꯌꯦꯡꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯐꯣꯟꯗꯨ ꯂꯣꯛ ꯇꯧꯗꯨꯅ ꯃꯣꯟ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯍꯧꯒꯠꯇꯨꯅ ꯗ꯭ꯔꯦꯁꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯂꯒ ꯕꯥꯠꯔꯨꯝ ꯔꯣꯝꯗ ꯃꯁꯥꯗꯨ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯪꯉꯦ ꯂꯩꯁꯨ ꯃꯆꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯊꯣꯏꯕꯥꯎ ꯔꯨꯝꯗꯨꯗ ꯂꯩꯔꯝꯗꯕꯗꯨꯗ ꯇꯥꯗꯦꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯄꯥ ꯆꯥꯅꯅ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ ꯏꯍꯦ ꯑꯩꯗꯤ ꯅꯪ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯜꯂꯨꯔꯦ ꯑꯗꯨ ꯅꯪꯕꯨ ꯀꯩ ꯆꯥꯅꯤꯡꯒꯦ ꯀꯩ ꯁꯦꯝꯕꯤꯔꯛꯎꯒꯦ ꯀꯩꯝ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯀꯥꯟꯇꯤꯟꯗꯩ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯁꯤꯜꯂꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯏ ꯃꯥ ꯏꯉꯦꯂꯩ ꯃꯆꯥꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯏꯃꯥꯁꯦ ꯋꯥ ꯑꯃ ꯁꯨꯝ ꯍꯪꯁꯤꯔ ꯈꯜꯂꯤꯕ ꯀꯩ ꯋꯥꯅꯣ ꯏꯃꯥ ꯍꯪꯉꯨ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯈꯨꯝꯒꯦ ꯏꯉꯦꯂꯩ ꯃꯆꯥꯅ ꯆꯤꯡꯅꯗꯅꯕ ꯃꯑꯣꯡꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯁꯦ ꯏꯃꯥꯅ ꯈꯪꯅꯤꯡꯗꯅ ꯇꯧꯕꯅꯤ ꯀꯩ ꯋꯥꯅꯣꯕꯗꯣ ꯉꯔꯥꯡ ꯊꯦꯡꯅꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯩꯌꯣꯂꯣ ꯑꯗꯣ ꯏꯆꯥꯒ ꯆꯝꯅ ꯇꯤꯟꯅꯔꯤꯔꯥꯅ ꯍꯪꯒꯦ ꯇꯧꯕ ꯑꯗꯨꯝ ꯂꯨꯅ ꯇꯤꯟꯅꯩ ꯏꯃꯥ ꯑꯣ ꯏꯃꯥꯗꯤ ꯌꯥꯝꯕꯨ ꯅꯨꯡꯁꯤꯅꯦ ꯏꯆꯥ ꯂꯩꯌꯣꯜꯗꯣ ꯇꯏꯪꯂꯗꯅ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯗꯣꯏꯅꯤ ꯅꯨꯡꯁꯤꯕꯤꯌꯨ ꯀꯩ ꯍꯥꯏꯕꯅꯣ ꯐꯖꯕꯅꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯃꯈꯥꯗ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯏꯉꯦꯂꯩ ꯃꯆꯥꯒꯤ ꯀꯥꯗꯒꯤ ꯀꯨꯏꯅ ꯂꯩꯊꯔꯝꯗꯕꯤ ꯑꯗꯨꯝ ꯀꯨꯝꯈ꯭ꯔꯦ ꯄꯨꯡ 4 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯦꯟꯗꯨ ꯊꯧꯉꯝꯗ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯊꯧꯉꯝ ꯀꯩꯗꯧꯔꯦ ꯃꯍꯥꯁꯣꯏ ꯅꯪ ꯌꯨꯝ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯂꯩꯔꯝꯃꯣ ꯑꯩ ꯂꯥꯛꯀꯦ ꯀꯩꯗꯧ ꯂꯥꯛꯇꯣꯏꯕ ꯑꯆꯥꯄꯣꯠ ꯊꯤꯜꯂꯛꯀꯦ ꯊꯥꯖꯒꯤ ꯍꯣꯏ ꯊꯝꯃꯦꯀꯣ ꯑꯩ ꯂꯝꯕꯤꯗ ꯂꯩ ꯊꯝꯃꯣ ꯃꯍꯥꯁꯣꯏ ꯇꯥꯃꯣ ꯀꯅꯥ ꯂꯥꯛꯇꯣꯏꯅꯣ ꯅꯣꯏ ꯗꯥ ꯂꯦꯟꯗꯣ ꯂꯥꯛꯀꯦꯌꯦ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯑꯦꯌꯦ ꯑꯣ ꯍꯥꯎꯔꯅꯤꯗ ꯑꯗꯨꯗꯤ ꯍꯥꯎꯔꯗꯣꯏꯅꯤ ꯕꯦꯃꯥ ꯅꯪ ꯐꯣꯟꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯀꯩꯒꯤꯅꯣ ꯄꯤꯔꯛꯑꯣ ꯁꯦ ꯐꯣꯟꯗꯨ ꯄꯤ ꯊꯥꯖ ꯋꯥꯈꯜꯗ ꯃꯇꯣꯝꯇ ꯈꯜꯂꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯩ ꯐꯣꯟ ꯄꯤꯔꯛꯑꯣ ꯀꯥꯏꯅ ꯅꯍꯥꯟꯈꯩꯅ ꯍꯥꯏꯗ꯭ꯔꯒ ꯗꯥꯂꯦꯅ ꯅꯍꯥꯟꯒꯤꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯗ ꯍꯥꯏꯗꯣꯛꯈ꯭ꯔꯖꯥꯠꯂꯣ ꯑꯩꯉꯣꯟꯗ ꯑꯆꯥꯄꯣꯠ ꯂꯩꯔꯛꯑꯦ ꯀꯩ ꯍꯥꯏꯖꯤꯟꯅꯔꯒ ꯃꯕꯥꯅꯤꯅ ꯑꯩ ꯐꯨꯗꯣꯏꯖꯥꯠꯂꯣ ꯑꯁ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗ꯭ꯔꯦ ꯊꯧꯉꯝ ꯃꯆꯟꯒꯤ ꯐꯣꯟ ꯃꯦꯠꯇꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯑꯣ ꯊꯥꯖ ꯃꯕꯨꯡꯅ ꯇꯧꯔꯤꯕꯗꯣ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯥ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯆꯤꯟꯗ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ ꯑꯁ ꯒꯦꯂꯔꯤꯁꯨ ꯂꯣꯛ ꯊꯝꯗꯕꯅꯤꯅꯦ ꯏꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥꯒ ꯐꯣꯇꯣꯁꯨ ꯅꯍꯥꯟ ꯊꯥꯔꯛꯈꯤꯕꯗꯨꯁꯨ ꯀꯛꯇ꯭ꯔꯤꯕꯅꯦꯕ ꯑꯁ ꯑꯩꯒꯤ ꯃꯃꯥꯟꯗꯅ ꯀꯩꯅꯣ ꯑꯣꯒ ꯍꯥꯏꯈ꯭ꯔꯦꯃꯤ ꯊꯧꯉꯝ ꯊꯥꯖꯒꯤ ꯐꯣꯟꯗꯨꯗ ꯒꯨꯒꯜꯗꯒꯤ ꯀꯔꯤꯅꯣꯃ ꯌꯦꯡꯖꯕꯅꯤ ꯃꯥꯒꯤ ꯐꯣꯟ ꯅꯦꯠ ꯅꯨꯡꯉꯥꯏꯇꯗꯅ ꯊꯥꯖꯗꯤ ꯍꯦꯟꯖꯤꯟꯅ ꯋꯥꯈꯜꯗ ꯄꯪꯁꯥꯗ ꯁꯥꯒꯠꯆꯕꯅꯤ ꯌꯦꯡꯕꯗꯨ ꯂꯣꯏꯔꯗꯨꯅ ꯁꯦ ꯊꯥꯖꯁꯨ ꯐꯣꯟꯗꯣ ꯀꯩꯝꯇ ꯍꯥꯏꯗꯕꯤ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯀꯩꯝ ꯍꯥꯏꯔꯝꯗꯕꯤ ꯃꯕꯨꯡꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ
ꯂꯦꯟꯗꯨ ꯊꯥꯖꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯏ꯫ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯈꯥꯝꯂꯝꯗꯨꯅ ꯂꯦꯟꯒꯤ ꯒꯥꯔꯤ ꯃꯈꯣꯟ ꯇꯥꯕꯗ ꯊꯥꯖꯒꯤ ꯃꯤꯍꯨꯟ ꯌꯧꯈ꯭ꯔꯦ꯫ ꯊꯥꯖ ꯃꯥꯒꯤ ꯀꯥꯗꯒꯤ ꯁꯨꯡꯍꯦꯟ ꯍꯦꯟꯗꯣꯛꯅꯤꯡꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯦꯟ ꯍꯦꯛꯇ ꯊꯧꯉꯝꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯤ꯫ ꯊꯧꯉꯝꯁꯨ ꯍꯤꯞꯇꯨꯅ ꯐꯣꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯑꯕꯣ? ꯊꯥꯖꯗꯤ? ꯑꯩ ꯀꯥꯗ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯤ꯫ ꯀꯩꯀꯩ ꯂꯩꯔꯛꯏꯅꯣ ꯅꯪꯅ ꯑꯃꯨꯛ? ꯃꯣꯃꯣ, ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ, ꯄꯣꯛ ꯃꯤꯛꯆꯔ, ꯑꯣꯛ ꯃꯔꯤꯜ꯫ ꯑꯗꯨꯗꯤ ꯍꯥꯎꯔꯅꯤꯍꯦ, ꯑꯣꯟꯊꯣꯛ ꯌꯥꯝ ꯂꯩꯔꯛꯑꯦ꯫ ꯑꯉꯥꯡꯒꯤꯅꯤ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯌꯥꯎꯗꯦ꯫ ꯑꯩ ꯇꯥꯅꯤꯡꯗꯦꯍꯦ꯫ ꯑꯩꯗꯤ ꯅꯪꯒꯤ ꯁꯔꯨꯛ ꯂꯩꯕꯗꯣ ꯌꯥꯎꯔꯛꯇꯦꯕ, ꯑꯩꯈꯣꯏ ꯊꯥꯖꯗꯪꯒꯤꯅꯤ꯫ ꯌꯥꯔꯦ, ꯃꯤꯁꯨ ꯃꯦꯟꯕꯗꯤ? ꯃꯤꯁꯨ ꯃꯦꯟꯕꯗꯣ ꯀꯣꯜ ꯇꯧꯕꯅꯤ ꯉꯁꯥꯏ ꯑꯩꯅ, ꯅꯣꯏ ꯆꯠꯂꯨꯁꯦꯅ꯫ ꯑꯗꯨꯒꯗꯤ ꯃꯥ ꯆꯠꯂꯔꯣꯏ, ꯑꯗꯨꯝ ꯆꯠꯂꯨꯔꯣꯏ꯫ ꯃꯥ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯍꯟꯗꯛ ꯃꯔꯛꯁꯦ? ꯑꯗꯨꯅꯤ, ꯀꯩꯅꯣꯝ ꯇꯧꯔꯦ, ꯍꯥꯏꯁꯨ ꯍꯥꯏꯗꯣꯛꯅꯤꯡꯗꯦ ꯑꯩꯈꯣꯏꯗ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ꯫ ꯑꯗꯣ ꯃꯥ ꯃꯁꯥꯅ ꯀꯣꯟꯅ ꯍꯥꯏꯖꯒꯦ ꯍꯥꯏꯔꯤꯗꯅ, ꯑꯗ ꯈꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯐꯔꯦꯁꯦ, ꯁꯤꯅ ꯑꯃꯔꯣꯝ ꯊꯝꯈ꯭ꯔꯣ꯫ ꯊꯥꯖꯗꯨꯕꯨ ꯀꯩꯅꯣ, ꯑꯩ ꯂꯥꯛꯏꯀꯥꯁꯦ ꯈꯪꯗ꯭ꯔꯖꯥꯠꯂꯣ? ꯈꯪꯕꯅꯤ ꯈꯪꯕꯅꯤ, ꯑꯩꯅ ꯍꯥꯏꯔꯤꯅꯤ꯫ ꯑꯗꯨꯒ ꯊꯣꯛꯂꯛꯇꯕ? ꯊꯧꯉꯝ ꯃꯆꯟꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯕꯦꯝꯃ, ꯕꯦꯝꯃꯧ, ꯇꯥꯕ꯭ꯔꯣ? ꯊꯥꯖ ꯃꯥꯒꯤ ꯀꯥꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯇꯥꯔꯦ ꯇꯥꯃꯣ꯫ ꯐꯖꯅ ꯀꯧ ꯌꯥꯗ꯭ꯔꯣ ꯀꯩꯅꯣ? ꯅꯈꯣꯟꯗꯨꯒ ꯑꯉꯥꯡꯒ ꯂꯣꯏ ꯄꯥꯈꯠꯂꯝꯃꯅꯤ꯫ ꯊꯥꯖ ꯃꯕꯨꯡꯒꯤ ꯀꯥ ꯆꯪꯂꯝꯗꯥꯏ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯨꯗ ꯁꯣꯏꯕꯨꯡꯉꯣ, ꯀꯩꯝ ꯇꯧꯕꯤꯗꯕꯤ, ꯖꯣꯏ꯫ ꯃꯈꯨꯠ ꯀꯥꯇꯨ ꯂꯣꯟꯅꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕꯩ ꯄꯣꯁꯇ ꯇꯧꯔꯤ꯫ ꯃꯃꯤꯠ ꯀꯥꯇꯨ ꯎꯏꯁꯤꯜꯂꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯔꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯖꯣꯏ, ꯆꯩꯕꯤꯗꯕꯤ, ꯉꯥꯡꯕꯤꯗꯕꯤ, ꯐꯨꯕꯤꯗꯕꯤ, ꯆꯩꯕꯤꯗꯕꯤ, ꯀꯩꯝ ꯑꯣꯏꯕꯤꯔꯝꯗꯕꯤ꯫ ꯀꯩꯅꯣ ꯑꯩꯉꯣꯟꯗꯒ ꯈꯣꯏꯔꯝꯃꯛꯏꯁꯤꯕꯣ? ꯂꯦꯟꯁꯨ ꯊꯥꯖ ꯀꯧꯔꯨꯒꯦꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯄꯥ ꯆꯥꯅꯅ ꯊꯥꯖꯒ ꯑꯣꯏꯅ ꯊꯣꯡꯖꯤꯜ ꯃꯄꯥꯟꯗꯨꯗ ꯊꯦꯡꯅꯔꯦ꯫ ꯀꯩꯅꯣ ꯊꯥꯖ ꯈꯣꯏꯔꯝꯃꯛꯏꯁꯤꯅ? ꯊꯥꯖ ꯃꯃꯤꯠ ꯁꯠ ꯄꯥꯡꯊꯣꯔꯛꯑꯒ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯗꯥꯂꯦꯟꯗ ꯈꯣꯏꯔꯝꯕ ꯅꯠꯇꯦꯕ꯫ ꯀꯩꯅꯣ ꯑꯗꯨꯗꯤ ꯅꯪ ꯇꯧꯏꯗꯨꯅ? ꯗꯥꯂꯦꯟꯅ ꯈꯪꯉꯔꯣꯏ꯫ ꯄꯦꯟꯅꯦꯗ ꯑꯩꯗꯤ ꯁꯩꯇ꯫ ꯀꯩꯅꯣ ꯊꯥꯖ ꯄꯦꯜꯂꯤꯁꯤꯕꯣ? ꯀꯩꯁꯨ ꯅꯠꯇꯦ ꯃꯤ꯫ ꯊꯥꯖ ꯀꯩꯝ ꯍꯥꯏꯔꯝꯗꯕꯤ ꯃꯕꯨꯡꯒꯤ ꯀꯥꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯎꯔꯖꯥꯠꯂꯣ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ? ꯍꯥꯏꯗꯨꯅ ꯂꯦꯟꯁꯨ ꯑꯃꯨꯛ ꯊꯧꯉꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯊꯧꯉꯝ ꯊꯥꯖ ꯆꯪꯂꯛꯄꯗꯨꯗ ꯑꯆꯥꯄꯣꯠꯇꯨꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯑꯗꯩ ꯑꯆꯥꯄꯣꯠꯇꯣ ꯈꯥꯏꯗꯣꯔꯛꯑꯣ ꯆꯥꯔꯁꯤ꯫ ꯂꯦꯟꯁꯨ ꯊꯧꯉꯝꯒꯤ ꯐꯃꯨꯡꯗꯨꯗ ꯊꯥꯖꯅ ꯑꯆꯥꯄꯣꯠꯇꯨ ꯄꯨꯊꯣꯛꯇꯨꯅ ꯇꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯥꯖ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯑꯆꯥꯄꯣꯠ ꯊꯝꯃꯤ꯫ ꯍꯌꯨꯝꯁꯤꯗꯕ ꯃꯤꯍꯨꯟꯒꯥ ꯌꯧꯔꯨꯔꯦ, ꯑꯗꯨꯒꯗꯤ ꯑꯆꯥꯄꯣꯠ ꯆꯥꯕꯩ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯁꯤꯗꯤꯕ ꯏꯄꯥꯛ ꯄꯥꯈꯠꯂꯤ꯫ ꯊꯥꯖꯁꯨ ꯂꯦꯟꯅ ꯄꯨꯔꯛꯄ ꯑꯆꯥꯄꯣꯠꯇꯨ ꯄ꯭ꯂꯦꯠꯇ ꯐꯖꯅ ꯍꯥꯞꯇꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯦꯟꯁꯨ ꯀꯨꯏꯅ ꯂꯩꯔꯝꯗꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫